Indira Gandhi National Tribal University Regional Campus Manipur की अवार्ड पसिंग MHRD दा पुखतुना खंगलगनी हाइने Education Minister T.H. Radesh यामना थाजब पीखरे अमसुंग Standard Robert Higher Secondary School की founder P.H. Landhoni अमसुंग महाकी मचानुपी P.H. Romita ngasi High Court of Manipur na bail पीखरे Mayam Bukurum Adom Niangbiri Basi Impact News ni ay Pinky Okram na husik pungjasi faw pagi marui pa pausing miyam da pizari. Education Minister T.H. Radesh Yamna Indira Gandhi National Tribal University Regional Campus Manipur gi Mahairoi Singda makoina thengnariba awaba amadi University asigi lairiba award pasing Union HRD Minister da pukhatuna khangalagani haina thazaba pikre. University asigi campus ta ngarang pangthokiba annual freshers meet cum cultural meet English ani ga supna tarama pan gi thauramda education minister na wafamasi phongdokhibani thauram aduda Radesh Yamna university adugi mahairoi singda applied research ta hena mityeng changduna miyam da kanaba pinanaba hotnaba mathau tai haina pauze lakki thauram aduda university asigi deputy registrar oja research scholar amadi mahairoi singna sarup yakhi Standard Robert Higher Secondary School gi Mahiroi nupi macha amal lai khidaba aduda chenaram bayai haiduna police na faduna jail da lairakhibi school asigi founder P.H. Landhoni amasung mahaki macha nupi P.H. Romita ngasi High Court of Manipur na bail pikre Manipur High Court ki Justice M.V. Murlidharan gi bench ta Landhoni amadi Romita na tharakhiba bail adu ngarang khanaduna court na order reserve tawduna thamkhraba matungda ngasi ayuk pung 10 makhai taba matamda bail pinanaba order lauthokibani Landhoni amadi Romita anigi counsel senior advocate N Jotendro advocate Syed Murtaja Ahmad amadi advocate M Gunadhor na bail pinanaba justice ta prayer tawbadagi justice M.V. Murlidharan nakal anigi warol taraba matungda bail adu pikhibani bail pinanaba court na takhiba order aduda case asi chayol anigi manungda CBI da sinanaba court na yathang pikhi case asigi investigation mapung fana chathaba ngamnanaba Landhoni amasung Romita animak Manipur gi wangmada chathokpada High Court ki ayaba launanaba su khangankhre loinena makhoi anida bond surety oina Chief Judicial Magistrate Imphal West ta lupa lakh amamam thihannaba su court na yathang pikre Naga Pisto ki waroisil purakpada Manipur gi apun basaktam kaihan bayaroi haina kokomina changsil liba khongjang asibu sawgatladuna ngasisu tampaki mafam singda Jackson mifam famnari khongjang asibu sawgatladuna kaisampat laimajam laikai community hall da Manipur gi tongan ba makhal gi gari thoriba driver singna Jackson mifam famkhre Transporter and Drivers Council gi sinduna phamkiba mifam aduda Manipur gi apun basaktam kaiba yaroi kanglu furup naiba waroisil yaroi waroisil purau wakhai purakanu long live Manipur gi administrative integrity thugaiba yaroi Assembly gi special session athubada kau haina iba play card sing sizinaki mifam aduga mari leinana Transporters and Drivers Council gi Vice President Khoirakpam Ibotombina phongdorakpada Naga Pisto ki waroisin purakpa asibudi driver singna taramna oi adubu karigumba waroisin asina Manipur gi apunba gi saktamda sokadaba wafam ama yaurakpada driver singna su chapchana thengnagani Tangai fadrabadi Manipur manung amadi mapanda cheliba gari khudimak fauba lepagi fire fauba laurakani maramasina Manipur amadi India lengakna lamdam asigi miyamgi apamba khangna thabak tawgadabani haiki ngasigi mifam aduda saruk yakhiba singda kokomigi luchingba singna laktuna Indo Naga Pisto ki matangda wangangki Ekoi Manipur kaibiyaroi ichinnaw zati kaibiyaroi jam nungsina panmine se aduna government na sikai dana sinbiro long live Manipur India government tami daga koina lawga doriba ware padudagi handok mituna Manipur kai dana na sinbiyo kari ko koina koi ki section me ko sa koi pidaduna koina ngammi mata ko na lawra patara gadi koi transport and driver council na tidi sida palam dagi pusilla ni pa na di Manipur ram dam sa chaliba no magi darka laiba kudima service piriba kari wala koina tidi sina loro ko kuding masa total pat rupiah amagi warning abasu ngasi ka lenga ko na kong media ki through daina message
Naga Pisto ki matangda yanakhiba warolsing miyamda khanghallu haiduna Singjamei Torban Khetri Lekai gi apunba miyamna Singjamei Wangma Khetri Lekai thongkhongda ngarang numidang Jackson mifam famkhri Jackson mifam aduda Kokomi gi mihut singlaktuna Naga Pistok asina oirakpa yaba wafam singgi matangda wangangki mifam aduda sarukya ki balekai adugi miyoi singna phongdorakpada Naga Pistok asi Manipur gi apunba gi saktamda akaiba pirakpa taragadi Singjamei Torban Khetri Lekai apunba miyamna akanba khongjang kaya changsilakani Kokomina Naga Pistok ki matangda changsilapa khongjang khudingmakta makhatana saruk yagani haiki Mongsangai da laiba Central Reserve Police Force CRPF ki Chamaga Supna Mapan Battalion na sinduna Mongsangai Community Hall da Civic Action Program pangthokre Thoramatuda Mongsangai ki akoibada laiba Lukra Oikrabi nupi tara humdoida sewing machine yenthoki Loinana mafamadu ki angang nupi macha singna nat ki oiba fijol set chaduna jagoi ki thoram kaya su utki Thoramadu ga mari leinana battalion asigi commandant Binod Kumar na phongdorakpada Battalion asina haukiba chahi kharagi mamangdagi civic action program kaya pangthoktuna miyamgi yaifananaba amadi miyamga afaba mari thamnanaba hotnaduna lakli loinana mongsangai da leriba old age home amadi mental development home da tongan ba mateng kaya piri makhatana su mateng pangkhigani haina phongdokhi thoromaduda Imphal West ki adaksya RK Taruni laikai gi ahallaman amadi ima ibel kayana saruk yakhi Matang swice the break amalawsake break ki matungda Kaisamthong Kendragi Ward number 11 da Prime Minister Jan Arogya Yojana amadi Chief Minister gi Haksel gi tengbang gi matangda awareness program pangthokpagi pau amadi Manipur amasung malem gi tongan ba I pau sing puduna lakchake impact news pumi yeng taduna lebi mayambo amuka hana taramna okcheri bulletin asigi makhata ba pau miyam da bizari Prime Minister Jan Arogya Yojana PAMJAY amadi Chief Minister gi Hakshel gi tengbang CMHT bu miyamda khanghananaba amadi iskimas ki khudongchaba miyamda phanghanabagi pandamda Kaisamthong Kendra gi local MLA gi mityeng makhada paikhatliba thabak thoram gi saruk oina Kendra asigi ward number 11 na konba miyam gi oiba awareness program amangasi pangthokre state asida leiriba miyamda CMHT gi scheme gi manung channa Laita Lairaba Pankhaigi Makhada Laiba Miyoi Singi Oina Lengakna Akhanana Khongthang Asi Paikhatle Akhanaba Khongthang Asigi Saruk Ama Oina Mari Leinaba Deputy Commissioner gi Ningthina Sakhanglaba Miyoi Singda CMHT gi Khudongchaba Phanghanba Haure Haina Kaisamthong Kendra gi MLA su oiriba Health Minister Eljan Kumarna Thamlakli Kaisamthong Kendra gi MLA gi mityeng makhada Health Department ga khusamnaduna Kaisamthong Hodam Laira Community Hall da pangthokiba thauramadu ga mari leinana Health Minister Eljan Kumar na haikibada ngasi ward number 11 enrollment tawriba asina Kendra asigi aroiba enrollment tawbo oigani mamangda Kendra asigi ward 9 12 13 da scheme asigi matangda awareness amadi enrollment tawbo loikre State Pumbagi Oina, Ching Amadi Tamgi Mafam Singa Yengnabada, Chingi Mafamda Scheme Asigi Matangda, Kangba Amadi, Enrollment Tobagi Changyamna, namely, Masiko Nanaba, Lengak Namakataba, Awareness Amadi Scheme Asigi Kudong Chaba, Chingi Mafam Sing the Supangan Naba Tabak, Tauram Paikat Kani Health Minister Na Fongdoki. Mi se karino habjagin mi dudi imung dudi tatina lairabani di khang tam justified oiba karma sabi badi am la khogi tangai bade badi oiba dum khal kangbu oiba targadi masi khoina kari mung tawge ha jagadi sire da chumba enroll tawba makhal process da sigma makhal li own chiba category di le makhal kangbu singse masi gise dc da chi am ikalane adoge dc na inquiry am family du chalaga aina magi stc na tagan sdo na tagan karano office am deputy toraga ha imung si da laidi ba kangbu singse masi report tor kui matungina masi criteria मैम चंद्र फाउदा असेंबगी हेल्थ कार्ड पीबदा तंगाई बदा मखल इमुंग ओइब्रा लाइरब ओइब्रा हसे मदे वेरीफाई तोरकांदा मखोइन चेसे डायरेक्टर हेल्थ सर्विस तंग पिरागा मदे कार्ड साबियाय दा हाई मखल पोसे हाने लाइरम बनते अनु मखल न्यू कांसेप्ट नि Prime Minister Narendra Modi na Kartarpur corridor sangarduना मियामदा सिननब थौरांग तौरिङैदा terrorist खरा Pakistan ga taina bangam khaidagi Punjab ta lansilaktuना लैरि हाइरि
इंटेलिजेंस तकी फंगबा पावगी मतुंग इन्ना नारोन दलान से लखिबा टेररिस्ट सिंग अदु डेरा बाबा नानक श्राइन मनाक लोतुना लई हाइना फोंदोकनरकली थासिगी लाकलिबा मापंदा करतारपुरदा संगाननबा मतम लेखरबनी डेरा बाबा नानक की पांगथोकपा थौरम अमदा प्राइम मिनिस्टर नरेंद्र मोदीना कॉरिडोर अमदी पैसेंजर टर्मिनल बिल्डिंग संगादुना मियामदा वांगांगननबा मफम असिदा मांगजौनना चेक्सिन थौरांग सिंगसु लौखतखरबनी नाकल अमरोमदा प्राइम मिनिस्टर पाकिस्तान की प्राइम मिनिस्टर इमरान खान नसु नुमित असी मक्तदा पाकिस्तान की नारोवाल डिस्ट्रिक्ट की पंजाब प्रोविंस दसु कॉरिडोर असी संगागनी लेबाक अनी फाउनगदौरिबा कॉरिडोर संगाबगी थौरम असी माइपाकना पांगथोकननबा अकनबा सिक्योरिटी की चेक्सिन थौरांग सिंग अकनबा मोंगदा लौखतली बीहेवी मोलासिस तगी अहनबा इथानोल पुथोकपदा तोंगानबा एनवायरमेंटल की क्लियरेंसेस लौबगी तंगाई फदबा लेते हाइना गवर्नमेंट ना हाइरी मोलासिस असिना पोल्यूशन दा अकाइबा पीदे हाइना यूनियन एनवायरमेंट फॉरेस्ट एंड क्लाइमेट चेंज मिनिस्टर प्रकाश जावड़ेकर ना लाउथोकलदुना वारेप असिना लौमी सिंह अमदी चीनी इंडस्ट्री दा काना हलगनी गवर्नमेंट ना पीबा तोंगान तोंगान बा खुदोंग चाबा सिंगल लोइनना चीनी की मिल सिंगना बीहेवी मोलासिस अमदी अतै मरी लेनबा पोथोक सिंगदगी इथानोल पुथोकपा हौरगनी हाइना फोंदोखी साउथ कोरिया दा खुंदारिबा मणिपुर मचा सिंगना निंगोल चाकौबा अमदी चवांगकुट कुमै हराव तयामना पांगथोखरे निंगोल चाकौबा अमदी चवांगकुट की कुमै असी कोरिया मणिपुरी एसोसिएशन सिंदुना एनसियोंग सिटी दा लेबा लेक टाउन पेंशन हाउस दा पांगथोखिबनी चिंगतम अमतनी हाइबा वाखलोंदा था सिकितांग अनीदा पांगथोखिबा कुमै अदुदा मणिपुर की मफम अदुदा खुंदारिबा फुरुप कयागी मियोय सिंगना सरुक याखी निंगोल चाकौबा कुमैगी चाकलेन चामिनरबा मतुंगदा चवांगकुट की जगो इसै कयासु पांगथोखी हाइरी हौजिक चथरिबा इंडियन सुपर लीग ISL 2019-20 दा ngasi Hyderabad amadi North East United anina lamba taunaragani hairiba match asi ngasi numidang pung 8 makhai taba matamda Hyderabad की GMC Balayogi Athletic Stadium da sanagani league asi ki table da North East United na point manga fangduna mari suba position da aduga Hyderabad na point ahum fangduna league adu ki table da mapan suba position da lairi अरोइबदा बुलेटिन से हेडलाइंस अमुकहना मियामदा थमजरी इंदिरा गांधी नेशनल ट्राइबल यूनिवर्सिटी रीजनल कैंपस मणिपुर की अवार्ड पसिंग MHRD दा पुखतुना खनंग लगनी हाइना एजुकेशन मिनिस्टर TS राधेश्याम थाजबती से अमसुंग स्टैंडर्ड रॉबर्ट हायर सेकेंडरी स्कूल की फाउंडर PH लंदोनी अमसुंग महाकी मचानुपी PH रोमिता ngasi हाई कोर्ट ऑफ मणिपुर ना बेल पीछे